amadi wallpaper loinana artificial grass asinachingba phangbirigani hariba nerolek asi Japanese technology gi machu machu si sangba matamda matam kuina sangna chalhali amadi haksang sokhande loinana chaliba April thagi oina 15% discount pijari home delivery gi khudong chabasu pijari adona machu sangnaba miyoy pambirubasu fangbigani fangfam kaksin khongnang mari phangba machu dukan akopa marol gi dama call tobiu 8699217835 amukana 8699217835 Shri Shri Gaurachandrai Namaha Purbasramda Aikhoigi Irakta Tinbirambi Laishram Sana Devina Manung Matam Chadana Haukiba Tang Kun Thamari Englishing Ani Kunganithoi Sajibugi Tarama Pani Panba Yumsakesha Numita Sri Gurugi Kripadagi Base Olaga Radha Madhov Dashni Haibanam Phangjaraduna Shri Shri Gaurachandra Mahaprabhugi Charanda Changjakre Lagliba Tang Kun Yamanga Thamari Englishing Ani Kunganithoi Sajibugi Taramangani Panba Ningthaukaba Numita Asti Sanjay Lokhajaraga Tang Ahum Thamanga Englishing Ani Kunganithoi Kalengini Panba Leibak Pokpa Numita Chira Usab Din Thokle Numit Asida Laikhidrabagi Atma Santi Dama Ngamjaba Bastu Hailai Kharadang Sri Hari Nam Sankritan Galoinana Sri Shri Gaurachandra Mahaprabhugi Charanda Kachagadouri Khangan Jariba Laishram Deven Singh Machanupa Laishram Ongbi Subhasini Devi Mamaunupi Khangabok Part 1 Khallakpam Laikai Langsin Biraksi Sur Hospital Khangabok Thoba Hapta Amada Sagol Sen Amadi Irai Numitki Nukthilpung Anidagina Pung Mari Fawi Manungda Hematologist Dr. Ama Leizari Masida Hakchangi Immune System Solakpadagi Naba Laina Singh Wanthaganba Gout Naba Arthritis Naba Unsangangba Khonggi Tainapam Singda Naba Amadi Pomba Hakchang Anok Ating Nungaitaba Loinana Sensitivity Level Singh Lying Bibiyagani Hena ko pamarol gidama call to you 93-626-55350 amukahana 93-626-55350 Sur Hospital Khangabok Thoba Laikhasuna saat laba laikolni Kanglup kayagi itin famni Kena balai traba hakchangi thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel Ahan Bamaktada 91.2 MHz Sandoksariba Diamond Radio gi Thoram Tabiriba Singbo Nirmala Thangjam Amadi Monica Rambam Anina Khurumjari Ngasimuk Pudana Laksari Adomna SMS ki Kuthangda Khanbirakiba Isai Amadi Aikhoigi Wahang Adonge Paokhum Tharamasida Sinajariba mobile number 7630944377 Hariba numbers da Aikhoina Hangzaribo Hangasigi Achuma Paokhum SMS ki Kuthangda Bibiraknaba Nolokna Ningsingjari Asigi Sizinajariba mobile number Amuktanga Ningsingjage 7630944377 Hariba numbers da SMS ki Kuthang da Aikhoina Hangzaribo Hangasigi Achumba Paokhum Bibiraknaba Ningsingjari Ngasigi Ahanba Eshei Kanana Khanbire Habdu Lokhojage Ngasigi Ahanba Eshei si Honongdamba Saisakliba Arvin Soibam Khanbirakpa Khongjom Sapamdagi Bishwamitra Hariba Miyos na Eshei Sitazagi Haiduna Khanbira Iaduga Diamond Radio Tabiriba Singh Amadi YouTube ki Kuthang da Tabiriba Singha Punna Taminazage Hanasu Habire Thakachari Sandoksariba Tauramasi Ahanba Wahangda Lokochari International Energy Day Asi Karamba Thagi Karamba Taikta Pangthokpagi Wahang Asi Muktang Hanan Nishingjage International Energy Day Asi Karamba Thagi Karamba Taikta Pangthokpagi Adomna 7630944377 Haiba number Asida Achumba Paokhum Bibiraknabusu Nishingjari Eshei Kudol Tamzage Saisakliba Arvin Soibam Sangitano gi mek ta toni ahibam na serang le Eshei Khanbirakpa Khongjom Sapamdagi Bishwamitra Khudol Tamjari Taminase Thenjin binaba leitra batha
thamoi asina kayarak ting thakigani nangidamata karigi aduk thamoi kalliba nangidamak lepchakhiba imonda karigi aduk thamoi kalliba nangidamak khanjakhiba imonda matamgi safu na humkraba nangi thamoibu kanada taina rugani wakat fam leitrabada matamgi safu na humkraba nangi thamoibu kanada taina rugani wakat fam leitrabada nangi punsinabu yai fagani khallaba chat kharolapna ningjaba magi manata nungsigi akanba irai na irak na hallasu khanglage sanglaba punsi se nangi ni khanna ho nungsigi akanba irai na irak na hallasu khanglage sanglaba punsi se nangi ni khanna nangi saktamna ngawhalaba haise ningsingdaba hoyo nungsibi nangna gaibu oh nungdamba karino tauri se ingonda oh nungdamba karino tauri se ingonda karino tauri se ingonda karino tauri se ingonda Sandokshariba thauram asigi ahan boina lokochakiba wahang asi International Energy Day ase karamba thagi karamba taikta palan tawagi adomna hangjaki wahang asigi achumba pakhum bibirakpa megi mingsing wahang asigi achumba pakhum December gi taik December 14 ase International Energy Day haina palan tawi
Hanjaki Wahang asigi achumba pakhum bibirakpa lari kimbam lekaidagi singlemba luwang achumba pakhum bibirai. Yang lam waikhom lekaidagi achuba waikhom samarenda haigruijam khongjam sapam dagi achumba pakhum bibirakpa langa thildagi jaya kangsu khuldagi ts alal chiru oinam song bundagi ilangbam shomen luna papal dagi nusilata hai be musing asina hangjaki ba wahang asigi achumba pakhum bibirak tuna thawro masida sarya birakiba haninga letan thagachari makha tarak pe isai lokhatpiu Mathangda lokhatchariba SMS asina Lanmai Thanbi hariba film asidagi Madhurina sakliba Eshei ngairing asisu ngaikigani Eshei sibu tabiningduna khanbirakpa kairaktagi Sanatombi Diamond Radio tabiriba Singapore tamina jagi haina su haibirai mathangi wahang lokhatpiu Sanduksari ba thawro masigi makha tarak pa wahang lokhatchagi Sanduksari ba thawro masigi makha tarak pa wahangda rock shelter of Bibetaka asi karamba state laibage wang ase muktang hanan singjage rock shelter of Bibetaka hariba asi India gi karamba state laibage adomna 7630944377 da chumba pakhum bibirak na pasun singjari wang ase muktang hanan singjage rock shelter of Bibetaka haiba si India gi karamba state laibage adomna chumba pakhum SMS kuthang da bibirak na basu nisingjari Sai kudol tamjage ngairing asisu ngaikigani Madhurina sakliba Eshei chawin laigi mayekta ranbir dhaunana sairang da Eshei ni khanbirakpa kairaktagi Sanatombe kudol tamjari taminase ngairing asisu ngaikigani ngairing asisu ngaikigani unsisina ngairing asisu ngaikigani unsisina nangbo ningsingduna nangbo konganda nangbo ningsingduna nangbo konganda unsisina
Dapunsiba! Tuna lauko! Ay nahaibado! Kauni! ꯑꯩꯈꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯔꯣꯛ ꯁꯦꯜꯇꯔ ꯑꯣꯐ ꯕꯤꯝꯕꯦꯇꯀꯥ ꯑꯁꯤ ꯀꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯤꯒꯤ ꯃꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯁꯤ ꯅꯤꯇꯥ ꯀꯣꯟꯁꯝ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯁꯃꯔꯦꯟꯗ꯭ꯔ ꯍꯩꯒ꯭ꯔꯨꯖꯝ ꯈꯣꯡꯖꯣꯝ ꯁꯥꯐꯝꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗꯒꯤ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯍꯤꯌꯥꯡꯂꯝ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯆꯧꯕ ꯋꯥꯏꯈꯣꯝ, ꯂꯥꯏꯌꯤꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯂꯨꯋꯥꯡ, ꯂꯣꯏꯅꯅ ꯂꯥꯡꯉꯥꯊꯦꯜꯗꯒꯤ ꯖꯌꯥ, ꯇꯤꯌꯥꯏꯁꯨ ꯃꯩꯇꯩ, ꯄꯄꯥꯜꯗꯒꯤ ꯅꯨꯡꯁꯤꯂꯇꯥ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯑꯁꯤꯅ ꯁꯥꯏꯇꯣꯟꯗꯒꯤ ꯕꯤꯅꯥꯔꯥꯅꯤ ꯂꯧꯔꯦꯝꯕꯝꯅ ꯊꯥꯕꯤꯔꯛꯄ ꯏꯁꯩꯅꯤ꯫ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯁꯛꯄ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯏꯁꯩ ꯑꯁꯤ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯏꯁꯩꯁꯤ ꯇꯥꯏꯝ ꯑꯦꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯈꯟꯕꯤꯔꯛꯄ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯗ ꯏꯟꯗꯤꯌꯥꯗ ꯕꯪꯒꯕꯟꯙꯨ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯏꯟꯗꯤꯌꯥꯗ ꯕꯪꯒꯕꯟꯙꯨ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯕꯒꯦ? ꯑꯗꯣꯝꯅ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ 7630944377ꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ꯫ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯥꯍꯤꯇ꯭ꯌ ꯅꯤꯉꯣꯝꯕꯝꯒꯤ ꯃꯌꯦꯛꯇ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ, ꯇ꯭ꯌꯨꯟꯗ ꯈꯣꯟꯖꯦꯜꯗ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ yening hulakle aigi tamoise nangi nungsi satam urubada yening hulakle aigi tamoise nangi nungsi satam urubada ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ
nungsi saktam urubada nangi nungsi saktam urubada ꯈꯪꯉꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ 우루바 ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ 우루바 ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ 예닝 훌락래 아이기 타무세 남기 농시 삭감 우루바다 남기 농시 삭감 우루바다 Pamalang syahuna Khallakpada Nungsi irigna jothalle aigi hakchang se Nangi athang amabu pangnaba Ingla pamalang syahuna Khallakpada si irigna jothalle aigi hakchang se nangi athang amabu pangnaba amoy isi thoktuna pirage nafamda 예닝 훌락래 아이기 타무세 nangi nungsi saktam urubada tapthaba ngamlaktare aigi pukningse pathaba ngamlaktare aigi wakhalse nangi saktamna yakai hallare nangi saktamna yakai hallare yening hulakle aigi tamuise nangi nungsi saktam urubada nangi nungsi saktam urubada Sandokshariba tharom asigi lakhutchakiba Wahang India da Bangabandhu haraga kanabu khangnabagi Wahang asigi chumbo pakhum Sheikh Mujibur Rahman
Paokhum ase amungtang handan singjari Sheikh Mujibur Rahman achumba paokhum bibirakpa mingsing singjari Nita Konsam achumba paokhum bibirakpa haninga leitana thakachari langthaban kunjadagi taibangan baning thawjam oinam song bungdagi ilangbam shomen achumba paokhum bibirakpa laingbam lekaidagi chinglemba luwang Samarendra Haigrujam Khongjom Sapam dagi achumba paokhum bibirakpa thakachari Eshei maite achumba paokhum bibirakpa thakachari Sibani akoijam icham khunau dagi achumba paokhum bibirakpa Loina pasoi patu irom pokri mapal dagi irom Binod Kumar achumba paokhum bibirakpa Jiten khangabok pali dagi achumba paokhum bibirai haninga laitan thakachari Kangchu khul dagi TS Alal Chiru Yanglang Waikhom Nekai dagi achoba Waikhom achumba paokhum bibirakpa loina na Langatil dagi Jaya Nusilata Papal dagi Hariba Mirsing asina hangjaki Wahang asigi achumba paokhum bibirakraba mirsingni haninga litan thakachari tharom asida saruya birakpa sandoksariba tharom asigi makha tarakpa Eshei kanana karambisi khanbira haibadu amukta lokhatpiyo Mathangda lokhatchariba Eshei shina Langatil Kaitel Machadagi ingelaina khanbirakpa Eshei ni Surmana sakpa Eshei Mamlaba punsi lambida Koronganba part 1 hariba film asdagi khanbirai aduga tabiningba so hapirai Jaya Puspa Melody Ranjita Redia Radhe aduga Diamond tabiriba singa puna taminagi haina so habirai sandoksariba tharom asigi makha tarakpada hangjakiba lokhatchariba Wahang ase Risat 1 hariba satellite ase karamba sahigi karamba tarikta thagatkibage Wahang ase mutang hanan singjage Risat 1 hariba satellite ase karamba sahigi karamba tarikta thagatkibage adomna 7630944377 da chumba paokhum thabiyaknabasu nishingjari Eshei kodol tambiyo Eshei kodol tamjage film koronganba part 1 dagi Surmana sakliba Eshei khanbirakpa Langatil Kaitel Machadagi ingelai kodol tamjari taminase Mamla pupunshige lambida wakhal yening hulhanba la rakhapok ngaliba fisigi manini imagi Mamla pupunshige lambida wakhal yening hulhanba la rakhapok ngaliba fisigi manini imagi laklo Imagi tampakta Imagi korongan ba Laklo Imagi tampakta Imagi korongan ba Hawaini ipana aikogi punsini aikoina hayeng chauraga chaura sare paraga aikoina hayeng chauraga nungshiraba ima ipabu thagi leibata puvini malem thungna paihani pangal thauna hapiu lausing maira chubiu achumba lambida lamjingbiu Isagi nungsiraba kondena awaba kongai kau toki momonok pananggi mai tongna hingbagi mamalai ali laklo
ipagi Kuro unganba Ipana nungsina kong gilaw Ipagi kuro unganba Ipagi kuro unganba Mamlabak punshigi lambiran Wakhal yening hulhanba Lairak kapag tangaliba Fizigi manini imagi Laklo Imagi tampakta Imagi Kurungan ba Ipagi kurungan ba Imagi kurungan ba Sadok-sariba thauram asigi koina hangjakkiba wahang asi Rishat 1 hariba satellite asi karamba thagi karamba tarikta thagatkibagi wahang asigi achumba Paokhum 26 April 2012 haibade April gi tarik kun ga taruk kumjal lising ani tarani thoida Rishat 1 hariba satellite asi khoigi thagatki hangjakkiba wahang asigi achumba Paokhum bibirakpa megi min sing jari Samarenda Haikrujam Khongjom Sapamdagi achumba Paokhum bibirakpa thagatchari Mangal Bobagai digi achumba Paokhum bibirai oinam songbungdagi ilangbam shomen laimbam lekai digi singlemba luang achumba Paokhum bibirakpa dalena salan khonjindagi hijam jiten achumba Paokhum bibirakpa papal dagi nusilata achumba Paokhum bibirai khongapa dagi Avinash achumba Paokhum bibirakpa loina na Thagatsari punamak po thauram sida sauri abirakpa haningalte thagatsari matam se sulai silaktrabani na se sandoksari be thauram asigi achumba Paokhum su ningsingjakrabani na loisilakpagi pungphom si yoksinjarakle aroi boina kanana karambe se khanbire haibado amukta lokhatbiyo Mathang ngasi aroiba lokhatchariba SMS asina film lumputom bahar film asdagi afangna sakliba Eshei ni SMS thabirakpa Yaripo Kekrodagi Konjengbam Nganthoi Nushithoi Alice Hariba Miyoi Sing asina Eshei Jitazagi Haiduna Khanbirakpani aduga Eshei asina Laurang Suramdai Lahon Holamdai haiba Eshei sini dungma ngasigi aroiba wahang lokhatpiu Sandoksariba thauram asigi aroibada lokhatchariba wahang asi Arulal hariba sanaroi asi karamba masanada sanabage wahang asi amtang ningsingjage Arulal hariba sanaroi asi karamba masanada sanabage adomna 7630944377 haiba number asida SMS ki kuthangda achumba Paokhum thabiyakna basu nishingjari Eshei kudol tambiyo Sigi aroiba Eshei kudol tamjage Afauna sakliba Eshei bimol fibogi megda masamagna sarangliba Eshei Khanbirakpa Yaripo Kekrodagi Konjengbam Nganthoi Nushithoi Alice Diamond Radio tabiri basinga puna tamina zage hena saibir ei kudol tamjari tamina se
Pakhanggi mai se mahing kadore nungsibi nangi Paokhum nai bada Matam hawa khandok pagumna humdok pinu Lakhong na bamatam lawyay na bamatam hawa khandok pagumna humdok pinu Lawrok loy re khan chana baloy re ning apang ba phabagum kauthok pinu kunsi chupagi nungsi birone Moi se laiman oi han biranu Pakhanggi mai se mahing kadore nungsi binangi Paokhum nai bada Saure nangon da pi nungsi hairu ragana hekta machatki Oh soi songle nangon da pi chenghum saure nangon da pi nungsi hairu ragana hekta machatki Aukhonya raga hekta harawa thabak chilagana hekta masauge Aukhonya raga hekta harawa thabak Lagana hekta masauge Laurang suram dai lahon holam dai Champok khoiram dai da nungsi bagum Punsi chupagi nungsi birone Thamoi salaiman oi han binu Pakhanggi mai se mahing kadore nungsi binangu yana bathembada Pakhanggi mai se mahing kadore nungsi binangi Paokhum nai bada Sandokchariba thauram asigi aroibaina hangjakibo wahang Arulal hariba sanarasi karam masandra sanabagi Wahang asi achumba Paokhum cricket matam amagi sanaroi arunan cricket tamam chakkiba sanaroi makhakni hangjaki wahang asi achumba Paokhum cricket achumba Paokhum bibirak pamegi mingsing jage tharom asida achumba Paokhum bibirakna sauya birakkiba me buthagochari achumba Paokhum bibirakpa mangal wabagai me laikai degi achumba Paokhum bibirai haninga letan thagachari Bisesho yumlembam laifamna sengmajing khunau degi achumba Paokhum bibirakpa langthaban khunjadegi taibangan baning thaujam hiangla moikhom laikai degi achobo waikhom oinam sombungdagi langbam shomen samarendra haikrujam khongjom sapam degi achumba Paokhum bibirakpa langathel degi jaya saran konjindagi hijam chiten achumba Paokhum bibirakpa Nita konsam achumba Paokhum bibirai Tokyo Laishram Thingjamai degi TI Sumaite achumba Paokhum bibirakpa Jiten Khangabok Pali degi achumba Paokhum bibirai loina Langnom Laikai degi Chinglemba Luang achumba Paokhum bibirakpa loina Hariba mesing asina hangjaki bohang asigi achumba Paokhum bibirakna tharom asibu mufum hanbikiba hainga letan thagachari tharom asida sari abirakliba punamakpo thagatpa phongdochari Money bag ama tahore Haukiba megi tang ama English singani kungani thoida Hairok part 2 mayai lekai degi
वांजिंग फाउगी मनुंगदा मनी बैग अमा ताहौरे हारिबा मनी बैग असिदा सेल ओइना लुपा लिसिंग तरा तरुक अमदी ATM कार्ड पान कार्ड ड्राइविंग लाइसेंस असिन चिंगबा कया मरुम डॉक्यूमेंट खरसु यावखरे कनागुमना खुनबीबा थेंगनबीबा यावरबदी लाइस्रम दिजमनी हैरोक पार्ट 3 चंप्रा थोंग मयादा लैबा असिदा सिनबियु नत्रगा मोबाइल नंबर 9077678380 दा पाउ पिबियु अवामन मतिक चाना पिजगनी कुमोन फिरोय लागलिबा तांग तरुक था मंगा इंग्लिश सिंगनी कुनगनी थोय कालेंगी मंगानी पानबा नुमित्ता श्री खांगिबम नवचंद्र सिंह की कुमोन फिरोय थोकले नुमित असिदा ngamjaba प्रसादी खरदंग लांगजदना श्री हरि की चरणदा हरि संकीर्तन ग लोइनना कच्चगदौरी उपलेखे सिदा ब्राह्मण वैष्णव अहलमन लाई गुरु सागे नाते अमदि मरु मपांगी चिलिनाव इचे इचल ख्वाई पुनमंगा मतम साना लेंबिरक्तुना नाम श्रवण अमदि प्रसादी फंगबिरनबा डायमंड रेडियो की थोंगदा पाउजेंजरी बेकट पायु पुंग मापन मखाई लुकट पा पुंग तराग माथोय पाउजेंजरीबा खायमबम ओंबी मेमचा देवी कक्सिंग खुनो थोंगाम लाई मनिंग लेखाय मोनिका दुदी संदोक्सरिबा थरम मयामना SMS की खुथांगदा खनबिरखिबा इसै अमदी अखोइगी वाहंग मयामगी पाउखुम थरम असि लोइसिनजनबा पुंजादु योरकले अखोइगी अनि शुभ थरम परेंग ngasi pungma taba matamda nungarba thorong ga buduna laksigi ngasi pungma pandagi sandok pahujrakliba ahan matharom parengi damak loisinjanaba ayaba laujari tabiriba singbu amuka hanna nirmala thangjama made Monica Ramum Anina Khurumjari